Laimakong singmangi may natumna thadokraba yum ahunggi mahutta anauba ahum sagani hairabasu ani kaktamak saramli. Mamang thagi taramatugi nungtil pawop the Imphal West ki sekmai PS na kuwaliba laimakong singmang dalayba lanjena duna relief camp na sangjupam larokliba IDP singi yum tare-kuki lamenwe singna may tharambada yum ahum na tumna sakraga atopa yum ahum na kahen ama ata thoktabadagi thawdok thokraba matungda sekmai assembly constituency की MLA हाइकम दिंगोना माकी मैकेरी की सेल पुथुलगा तुमना साख्रबा युम अहुम की महत्ता अनौब युम अहुम सारगने हैना फोंदोख्रबसु ngasi फावबदरी युम अनि खक्तमक सारमली थागदो असे थोख्रबा मतुंग ममांग थागी 13 नुमिदांग पुंग 9 गा मिनिट अमा तरकपदा मीडिया असिन MLA मसाका टेलीफोन वारी सनाबदा Mai sakiba puna yum ahumni hairakpaga loinana masigi mahutta anauba yum ahum mak masagi maikaidigi sel puthoktu saragan haina phongdorakhibane MLA na phongdorpu wapum adusu media sina miyamna report tawkrabane thagdo asi thokiba numit kunni henjilakpaga loinana MLA gi maikaidigi yum ahum sanaba sek nung amadi lengoina singba yum sapam singda purakpa hawri haibaga loinana sagatpa sa horakpadu media aduna sagani haikiba yum ahum asi masing suna sarabra natragana yum kya sarabagi haibigi khungul lirugada maina tumna sakraba yum ahumgi manungda laiton jam ongbi nungsi tomi sa yangkai mapuroiba laikidraba el ramegina foundation howul loiraba matuna masigi mathakta phaklang khabagi thabak su tangkai phaning sit jona mystery sing sagalama tingnarakhi aduga laiton jam sanathoi ki yumna sekna foundation howal loiraga phaklangi saruk hapkatkata walamkhi nauna sagaliba yum ani gi manungda masamaksu football sanaroi oina horakiba el sanathoi apokpe el kober gi mingna foundation fawba howal loiram lava yum asisu supnantagi ka ahung gi yum oramkhi matang sida panma yabadi kukilamen me singna mai thadok tringai gi mamangda el sanathoi gi mayamba ani rajesh amasung rahul ga puna masin mana hungi imung sing yum ani da lerakhibani yum ani ma mai na tumna thadokibani aduga MLA gi mai keri gi sel puthok tuna saba hagolakliba hagolamliba yum asina supnata gi amani amasu masigi manungda leigidaba kasu amakaktamak oramkhi maram asina mai thadok tringai gi mamangda tongan yum ani gi manungda amada sanathoi amasu rajesh gi imung sing leraklaga yum amadana mayam rahul gi imung gi miyoi sing lerakhibani thagdo chi thokraba matungdana yum amakaktamak sagalakli ba sida masin mana ohum hanagumna leiminabi gi khudong sapa phangadra habigi ohang hangna da hori anoba yum sing si sagatbagi matangda wari sanabada MLA na yum sagadoriba mystery singdi yumbu singna apaba matukina next sagadabani heba wafam phawba phongdorakibane yum ohum sagani haikraga matungda ngarang nungthil fawda yum ani kaktamak sagalam liba sisu animaki sagatpagi sang manaramdabana mapung phana lusindringida khangtap mathau taba masak leraktabadagi lepkhi gadoribra haibigi singnabasu pokna hori yum ohum sagani hairaga ani kaktamak saramba thingnabadagi asengba ama khangdoknaba ngarang nungthil pung mariga min ani tarakpada media amana MLA da telephone tawrubada pekhalakidi panmayabadi thawdok thukiba numit aduna masingyamlaba koki nupa nupi sinu naga frupna sangshilakhiba economic blockade pu yaningdaba phungdoktuna rally satpaga loidana wakat khongjang sangsinkibani khongjang singasi sangsilingai gi serakta koki lamen bana akhrana leima khongsing mangi Meitei gi yum taruk mai tharamani yum singasi gi manungda thinguzam laidi sei khundraga mangama puroiba lekhidraba teistomba kanguzam guni sei khundraga ni thoima puroiba lekhidraba el sanazau bayawna miyoi ahungi yum ahumdi mai na tumna sakhobani MLA gi maikaidigi telephone receive tarakhidaba mahakna yum ahum sagani haina phongdokraga ani kaktamak sarambagi sapsaba maram khangmangam khidri pung nifuga nipan gi manungda blockade lusin handrabadi August 5 digi total shutdown torgani ukrul base tawani haiba kuki civil society organization working committee na hauji kuki jawna khundaba mafam singna sana thaknaba yauna pochai sing pusilakpada akhanana satharakliba blockade asi pung nifuga nipan gi manungda lusin handrabadi tha asigi 5 digi total shutdown gi khongjang sangsilagani haina Manipur lengak section wa phungdorakri heri committee asina Meitei amasum tangkhul singna tuan mafam marida kuki jawgi area ra pusilakba pochai sing athingba thamli haina su moral sirakli heri UNC
Wari sanabagi sabsaba matam lepnadri mafamni senapati da pamni India government ki Ministry of Home Affairs ki awang thaki official sing yauna Manipur legana United Naga Council UNC ki makok thungba thaupu sing wari sanana wafam lainga ki maiki digi thamkraba sukaramba numita amadi kadai de wari sanagadagi habigi sabsaba laitri UNC ki makok thungba lusingba amaga Pauksi amaga wari sanabada phongdorakpagi matungina Manipur lainga ki maiki digi di August ahumda Imphal wari sananingbagi apamba thamlakri adubu UNC nadi August ahumdi Delhi da NSNIM ga India government ki English ngani ga kunga mangada framework agreement sign tawna khiba numit ki thoram pangthokna bagi dama atopa numit ama oina matam lepigi apamba hana phungdokhrabani wari sanabadugi mafam Imphal ohenba pamdabagi wafamsu UNC na phongdorakli UNC gi makok thongbu lusingba dun phongdorakpagi matungina hauzik oiriba phibamda UNC gi kangbuna Imphal laklaga wari sanabada nungaitaba phibam singlambida thulakpa yabana senapati da oina wari sanabana phagani haiba wafam sakamli lakna wari sanaba haibasi laidi phibam gi matungina pamdabadigi mawngda lairi magna hai wari sanabada state lainga ki maikei chief minister yaurabasu amasu government of India gi Ministry of Home Affairs ki awang thaki official sing yaurabasu senapati da wari sanabana hena phagani Joint Tribe Council JTC ki secretary Rongmai Council ki secretary amadi president yauna leader singbu maram suklai leitana police commando singna phaba punba tawba sina UNC ki leader singna Imphal laklaga government ki official singa wari sanaba pamna di haina palladuna mak hai masigumba phiba masi leibana UNC ki lusingba singna su Imphal laklaga wari sanaba pamdri Imphal wari sanabagi mahutta senapati da oina sanaba amadi matam su anawa numit ama lepnaba wafam lengak thamkri hainasu mahakna phongdorakhi Panmayabadi Naga singna pharupa kuki sing thadokraba kuki singna phakhiba Naga taruk tamthina hatkiba thawdoka mari leinana haksang sing lauduna leiri amadi UNC na Naga tapa mafam singda inter district economic blockade chathari masigi pakhumna kuki singna kuki taba mafam singda counter blockade chathari kuki taba mafamda lakpa Naga singi paumi singdagi pot sing thaba amadi Naga taba mafamda lakpa kuki gari singdana singdana purakpa pot sing thabagi thabak sing leptana sathari haina pausta sumakhatari amukona blockade counter blockade support tawdabagi marami yamna thamlaki kumja English singani ga kunga homdogi me ahumdagi lamdam sida tholakliba kangluk irang amadi India lengang na sanariba luzadaba thong kya na maram oiraga Manipur miyam kudimak haujikti wabana khamthingli hiram kudimakta amadi maikei kudimakta buffer zone restriction movement hamjendun amaga mari tatnanabagi sang hengalakpada natana mapangi miyoi khujokrana sakoksungsin phawba control tawduna Manipur khunda minariba furup singi khaibung ta halakliba maram mayam sing asina maram oiraga all Manipur United Clubs Organization amukona matam sangnadagi lamdam sida satharakliba blockade counter blockade singda support tawdabani haina amukona sirol amana phongdorakli Sirol sina makha taraduna matam amada Manipur si maning tamna lairamba leba oirami British na India da colonize tawraba phawbu khudum san phawda aikhoigi ima lebak Manipur ning thawna palamba ning tamlamba leba amani aikhoigi puwari na khudam sangdamni hari Manipur gi top magul leijaba amadi mamal tanglaba pothok resourcing leibigi British amadi malemda leiriba akanba lebak sina Manipur bu khudum salakhi Masiga sapmana India na sumalem gi akan malebak singi sapmana ba policy strategy singamadi India gi loilam gi haising wa kudam sangdam tactics sing sejina duna Manipur si India lenga ki manungda namduna kudam satki India gi fiba nungda thurubadagi Manipur khunda minari community ethnic group sing English sing amag samapan ga humfu gi matamdagi makal gi action law sing strategic policy sing sejina duna tangkak kya da heartbeat to pi tangkak naib operation madi khune ki lan gi lalongna asiana mama mapa masin manaw nupi angang sagaina tai kaina bigi thawdok sing tokhin masigi mathakta India amadi makoi gi agency na communal card sisina Manipura khunda minari be community sing ukranba hatna sunaba atop violence amadi conflict kya thokre haujik su adumak thok tuna leiri kang kudimak masi China amadi awaba khangli
India Khuneki India ki sponsor structure violence amadi systematic violence asi English nga samapan ga mawdragi matamnadi khangen hingalakli ethnic conflict violence sapung lakhi communal card sizinaduna kanglop amaga yingthinaba hanu sunaba thakdok sintokhi haireba communal violence killing tensions English nga samapan ga mawdragi ne English nga niga big year oikhi hairiba matamasi Manipur gi political social economic cultural geopolitics scenarios in the ningba kaibigi ahongba amadi Manipur khundaminariba kanglop furup Khudong thibada tari laikha tabagi su maram su oiri hauzu Manipur khundariba singmi tami khudingma ikom pukrida laibunga gumna samanari Universal Declaration of Human Rights Indian Constitution ki fundamental rights in the piriba citizen amadi native indigenous people's rights phawa iningtamna enjoy tobangamde peace pvt masigi mahut kangluk khudima khatpi naibiba ot naibiba phaba punba kasa threkri aduga me oming lisingani ki kungo homdoi degi di Manipur khundaminariba kangluk khudima awabagi komna thadaraga samanari khunai asida lairiba miyoiba pumba hingbagi Marek mahau yaudri wantok yaudraba punsi marel amadi India government namthaduna thapakli Manipur miyam hauzukti kangluk furup khudingmak awabana khamthingli hiram kudimakta amadi Meitei kudimakta buffer zone restriction movement hamjinduna amaga mari tatnabagi sang pangkalakli aduga mapan gi miyoi khujokrana sangtok sangsin control tawduna Manipur khundaminariba furup singa khaibung tahalle habisni Economic blockade amadi blockade satoksan jihandaba hairib lalong singasi dangerous weapon of the wars and instrument of the warning malem gi aso bulan sing hokiba amadi hauzi Middle East umkhanaba sita blockade sibu khulai ama oin sizinaduna malem na lairiba miyam sing awawa phangli saba phangdabigi amadi ana lengi kudong saba phangdabigi shibi kyas tukli hairib economic blockade asi miyoibigi saram met paga samanari Match meli bani duga miyoi bigi hingbigi hakmat bani masina internal amadi external gi business sing fail oiri hari koki singna Meitei ani police sinarakli ngarang hing kangpokpi district ki gamgi violence luku Meitei ani koki jawpalan tier singna police ta kusinarakli hari tera yengkhom lerak te gi yengkhom raje sai nifu ko manga apokpa maimu amadi ka wa hoidrom laikai digi asem zoni sai nifu ko manga apokpa ranjit chikmai police ta tek kaidana kusinarakhi bani haina pawmuna makhatari Gaza the Israeli force na taramathui hatkhre khwaidigi nawba tram plan matungdagi hausik puna kunga mathui sikri lana Makuptana thugairaba Gaza da santi amasum security ki maikaida asoba khongthang ama oigani haina US President Trump na plan ama lakthokkhibagi numit humni gi matungna shibagi apanma masing kunga mathoi sudun angang ani yauna Israeli forcing na enclave adu yamdrabada Palestinians taraga mathoi amasu hatkre Ranumaizu numita miyoi nipan hatkhi madugi manungda nungsup thangba Gaza city gi al saukshi tawarda residential apartment amagi mathak saba air attack amada siba ahum yori sikhiba makoi ahum adudi Abdullah Abu Tayyib se kuntra gom doi magi nupi Abir Anand se kunga mapan makoi gi sei manga suraba masanupa anjamni haina al Shifa hospital medical likun singnaki awang nungsup thangba city Khan Yunis ki Al Kharara leba apartment amada satharak attack amada su Al Hamas family ki mi ahum mapa Muhammad se kuntra gani pan magi nupi Fatima se kuntra ga tre amasu makoi gi masa nupi sikhi atay mi ahum se sokhi Central Gaza da there al bhala manakta makoi gi yumna sathaki be attack ta kamu abu mawailik se khumfu ni pan amasu magi nupi huda se yangkhi ke mapun sikhi hariba Mapam adumaktada motorcycle tongtuna satpa masin manaw ani tunganba etek amadaki awang thangba Gaza da Jabalia refugee camp ta atamnana satharakhiba etek ta Palestinians amasiki garang numidang satharakhiba Israel gi etek amada tehar I balahad liba Al Aqsa Martyrs Hospital etek toba medicine warehousing da target tarakhiari
Gaza Health Ministry की Director General Monir Al-Barasna एटेक अदु कनेम तखरे facility ani kaikre amasum ani amana sathina sokre haina ministry की तुना हाइख्रे Israel की लान के प्लेन सिंग ना हौखिबा पुंकुन ग मरी दा लेरिबा मियामदा मंगजोनना वार्निंग तौदना नेम ना पाइदुना तुंगान तुंगान टारगेट सिंग अटैक तौखि हाइना गाजा की वांग मदगी पाउ पिरखिबा Al Jazeera correspondent sinaki target sing adu ki ayam residential building sing apartment sing amasum civilian gathering sing ni adubu Israel na makwe du Hamas amasum atai khulai paibu group sing members sing yawba maram digi tawpham thokpa target sing ni hari attack sing adu miyam gi damak adigum warning natragana evacuation orders yawdana satrakhi Qatar, Egypt, amasum US na sinduna Gaza da taunakhiba October 2025 ceasefire dugi matungdagi local health authorities ki matungina Palestinians lising amaga saniga kungane thu hena sikre amasum lising mariga yankhai go humdu hena sok hen su paus na makhatana report awri Mizoram da lupa koti yankhai ga nipan hen bigi synthetic drug fari Hauki Berai Numiki Angan Mayuk the Mizoram gi Saitul district the Mizoram police na truck amadagi lupa koti yankhai ga nipan hen bigi belu oigadaba synthetic drug methamphetamine kilogram 72.5184 heri Mizoram gi Saitul police station digi awang rom the kilometer ani rom lapna leiba Kaifang gi Kwalmai haiba mapam aduda Saitul district Executive Force DEF na routine oina gari sing seksha tharinge Manipur gi aizol tamna lambi de drug purakpa truck MZ05E 8053 du phaki ben hanis paus ta pali drug sing adu Manipur gi purakpra na truck na transit route oibra haiba sabsana khangri police na truck adu khamna ba haiba mapam adu gi driver adu nan thokna senkri adu mapu truck adu tolakpa mi ani di phawri hari Police na yamlaba drug sing atu driver gi cabin manak akanana semdoklaba pot hafam amad lon puramani methamphetamine tablet bundle humfuga mathu kilogram 71.514 phangki drug sing asi malem gi kaithil gi mamal yam drabda lupa koti yang khageni pan hembi oigen hensu paus ta makata na phungdorakli